Politics haibasi democracy gi machat amani adubo Awa-Ana Tarakpa Matamda Meeoibagi Minungshi na Hanna Mang Thagadabani haina Hanna gi Minister Biswajit na fongdokre ngarang MLA Biswajit na Thoubal District ki manung channa Wangjing Kodom Pokpi Sport Complex amadi Wangjing Lamding da hangliba relief camp sing de leiriba chahi nauriba angang sing yauna leiriba mioi singi awat apa yeng senduna mateng pangbagi khongchat kamari lenana fongdokibani Manipur da thokliba irang asina maram oiraga more degi lanjen aduna Wangjing Kodom Pokpi Sport Complex ta hangliba relief camp ta mioi Chamriga Marifudara Taruk Leiramki Amadi Wangjing Lamding da hangliba relief camps sing asida leiriba mioi chani gi mathakta leiramki MLA Biswajit ki maikei degi hairiba IDP singi damak tangai fadaba potlam sing yenthokpaga loinana pikliba angang mahairoi singi cycle textbook na chingba yenthoki changseleba khongjang asida Awa-Ana tahoriba relief camp ta leiriba singi awat apa amadi mathau taba sing central lengak amasung Manipur gi governor na thabakta onthokna ba thaurang tawduna lakli relief camp ta leiriba sing masa masa gi yumda hanjinna ba amadi mahusa gi punsi rolda hanjinna ba hotna da Santi Hanna Purakpa mathau tai maramaduna miyam gi mihut singna amadi central lengak ki maikei degi laukhalakliba khongthang sing asida miyamna saruk yabina ba appeal tawki Chakot popore iba duga chakot na bohona ri bese kana kana no program ya no ri khangi aina hair ju min hair ju adu pura mathi ne matam tabi wona lakse janu do ko ga sidi peace la aba matam na khatla akoi awa ba puna mak le puna maksi ko ka dawni na peace la na bohona wada focus tawjari adu tawri puna maksing ju program ya na cooperation pibi raga do amagi khaidana akoi amuk tang tang lai ta na ha ne sai sai ko punda jana bohona bada su sarkar na अखोन जोन जरिबा सरकार जोन रिबा यूनियन गवर्नमेंट जोन रिबसे सेदम फुंग फार साजो पिरगा अखोय पुन्ना अफाबो ओइबिना सी हाबजिमा हाय हायजिबे